Kanglaipa punba kholaw update gi lakwa charake ngasi kangpokpi da accident thokpada army asokpa ambulance ta pukhalakpada Kuki lamhenbasingna kanguida thatuna thamkhibagi video footage ni iduning thogi post gi lakwa charake kangpokpi Kuki village volunteer out of control oire kotuna haiba wasu takhidre region ke api duna asokpa central forces puriba ambulance asi chathanaba haiba yakhidre video asi da village volunteer amana hariba asi mahakna ambulance hauduna chatlingai da army na makokta nongmaina nammi senior officer da permission piro kapthoklagi high senior officer aduna permission piram bataragadi mahak siramlagani aikhoina security force ki ambulance chalhangadaba gi maram karigino makhoina aikhoida tawkhiba adugumna aikhoina su makhoida tawgadabani KSO gi indefinite shutdown na thoanba kangpokpi gi changaubung manakta thokpa accident da BSF ki personnel ahum sire tara mari sokle ngasi nungthil pung mari rom tarakpada NH2 Imphal Dimapur lambi paringda kangpokpi da road opening patrol ROP duty pangthokluraga district sigi IIT campus ta leiba post tamna halakhiba BSF ki personnel sing purakpa tata yoda WB 61B 7147 lambi gi nakal da leiba lokta onthabada gari asida tonglakhiba personnel singi manungda ahum lekhidre tara marina soktuna laikanabagi manungda taruki phibam luri thaudo asi kangpokpi district headquarter dagi kilometer mari rom damak lamna riba changaubung manaki mafam amada thokhibani highway paring asida KSO na tha asigi nipan ge hingnongai dagi macham kaktaba shutdown gi khongjang tangsilakpadagi lambi gi mayai amasung nageta uwa amadi nungna chingba paisinduna achat awokto chalhalaktribani maram asina ngasigi misi mina nanghaliba accident asi KSO na changsilakpa indefinite shutdown gi khongjang na oigadra haiba wahang chongthoragli khudongthiba thaudok mayoknaraba tata yoda asi lanai mioi amagini kangpokpi district ta mathau pangthokliba BSF ki personnel singda issue tawduna sijinarakpani haidi gari asi MD apikpa kauba driver amana thaubani adumoinamak personnel sing asina kangpokpi da ROP duty tawruraga makhoi gi camtamna halakpada khangaudana lambi gi nakalda leiba lokta foot nipu rom luna ontharaga tasinbani hairi thaudo asida asi ana nanglaba personnel sing adu 37 BSF ki G company ki personnel sing ni laikhidraba singna head constable Subedar Kumar amasung constable da Bachchu Mondal amasung Angkul Singani phibam luna soklaba singna head constable Darshan Singh amasung Mohar Singh constable Singda Chowdhury Chetan Padurang Sanjoy Power Sivasankar Roy amasung Anil Kumar ni aduga khudongthibagi wangmada leire hairabasu laikanariba singna head constable Rajiv Ranjan amasung constable Singda Rakesh Kumar Bijoy Pote Ashok Kumar Binoy Barman Konut Binod Abdul Rajesh amasung gari asigi driver MD apikpani haidi thaudo asigi pauta baga BSF ki IG Manipur sector gi DIG commandant ND Mao yauna 29 BSF ki Dr Mangilal assistant commandant na chingwa sangsin duna yengsin baga loina na Senapati district hospital da laika nariba singi phibam su yengsin kre haidi Manipur budget ta congress ki MP ani na pen da bafongdo kre center gi thawong da Manipur miam na pen da baga loina na pumna mag asi Manipur na Bharat ta tilubagi ra khanba hongnaragle MP bimol Manipur ki budget ta chingbu miraire MP athar ngasi Lok Sabha da Manipur budget ki matangda khanabada Congress MP Angomcha Bimol akoijamna sendol na khwang koiraba Manipur gi santhum gi phibam phagat hannaba wafam amata yaude haina Union Finance Minister Nirmala Sitaramana ngarang puthokiba Manipur budget pukana yaningdaba phongdokre MP Bimol na Manipur gi budget khanabada saruk yaraduna mahangna hai GSDP gi supna gi chada 37.07 Manipur gi fiscal liability oiri state ki expenditure chada 61 oibada chada 45 na salary da chatlaga chada 37 khak capital outlay oibana Manipur sandol na khwang koiriba asi kohanaba puthokliba budget asida uba fangde masigi mathakta Manipur da kumja 2023 gi May ahum dagi thokliba irang asina maram oiduna mayum makai leitana lanjenariba mioi lising humfu rom asigi relief ki wafam mata yaude Manipur oiriba phibam asi karigumba Uttar Pradesh natraga Bihar da thokpa oiramnabadi budget da soidanamakki reflect toromgani haina sumahana pendaba phongdokhi mangna makha tarduna hai Manipur gi Ras Bhavan mamangmakta da chaliba national highway gi saruk amadi Ras Bhavan gi koiba mafam sing yauna Manipur gi mafam kaya chahi khuding gi ising ichaw gi awaba mayoknari asigumba phibam kaya asibu ko hannaba amadi masigi matangda karigumba amata budget asida reflect tawde asigumba Manipur gi amadi Manipur miyam gi karisu khandaba manba amadi ubidaba thawong asimangna Manipur miyam na pendaba ga loinana pumnama asi Manipur na Bharat tilubagi ra haina khanba hongnarakle haina su MP Angomcha Bimol na phongdokre Lok Sabha da ngarang Union Finance Minister Nirmala Sitaramana puthokiba Manipur budget ta state asigi chingi Chaukat Thaurangi wafam amata yaudaba chingbu miraiba budget ni haina Outer Manipur Parliament constituency gi MP Alfred Kangam S Altharna
ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯂꯣꯛ ꯁꯚꯥ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔ ꯕꯖꯦꯠ ꯈꯟꯅꯕꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯀꯪꯒ꯭ꯔꯦꯁ ꯑꯦꯝꯄꯤ ꯑꯜꯐ꯭ꯔꯦꯗ ꯀꯥꯡꯉꯝ ꯑꯦꯁ. ꯑꯥꯔꯊꯔꯅ ꯄꯨꯊꯣꯛꯂꯤꯕ ꯕꯖꯦꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯁꯦꯡꯁꯟ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕ ꯂꯝꯒꯤ ꯆꯥꯗ 95% ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯌꯥꯝꯅ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯗ ꯁꯦꯡꯁꯟ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯟꯅꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯑꯦꯝꯖꯤ ꯅꯔꯦꯒꯥꯒꯤ ꯊꯕꯛꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯗ 2024-25ꯀꯤ ꯁꯦꯟꯐꯝ ꯊꯥꯔꯛꯈꯤꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝꯁꯤꯡ ꯄꯥꯏꯈꯠꯇꯕꯅ ꯆꯤꯡꯃꯤꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯑꯁꯨꯛꯀꯤ ꯅꯦꯝꯅ ꯂꯩꯔꯤ꯫ ꯍꯤꯔꯝ ꯀꯌꯥꯗ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯃꯤ ꯑꯃꯠꯇ ꯕꯖꯦꯠ ꯑꯁꯤꯗ ꯇꯥꯗꯦ꯫ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯁꯦꯝꯕꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫